Lakhipuronline puthokjaba December ki tang 13 Sagol se numit ki Khomjinba Pao tabirasi. Ahanbada maruoiba pao. COVID-19 laisad asigi damakta tangai fadana laibak sinba thungbada ventilator lehenana bakhangan kre. Ibudau ibendo irat thoni thoram amasung wasak parei hanbagi thoram pangthokre. Apai batangoi koba sairengi lairik ama pangthokpagi thoram Guwahati da pangthokre. समाज की चाखो थौरांग कयादा सरुक यारंबा सिलचर रोंगपुर दा लैबा ऑनररी सुबेदार मेजर निंगथौजम धौजो लैखिद्रे माइफा अमदी रेडी न सिलांगदुना कसार कामरंगा पार्ट 1 दा तरुक सुबा निंगोल चाकोबा सेलिब्रेशन पांगथोखरे नेशनल मैथमेटिक्स डे गमरी लेनना क्लास 8 9 अमसुंग 10 दा तमलिबा मणिपुरी महिरोय सिंगतगी ओइबा क्विज पांगथोकदौरी साहित्य अकादमी न्यू दिल्ली के कुसम नदुना इम्फाल ईस्ट की मोंगजम खुंगंगदा ग्राम लोक पांगथोखरे जिरीबाम की कदम तलादा लेबा जिरी कॉलेज की गेट ममांगदा वकत मिफम चथखरे अमसुंग असम द मियोय चामगा कुंथ्रा माथोय की मसादा कोविड की अनोबा केस थेंगनखरे पॉजिटिव ओइबगी चांग चादा 0.3 अमा ओइरी हौजिक मपुंग ओइबा पाउ ताबिरसी COVID-19 लाइचर असिगी दमकता तंगाई फदना लैबाक सिनबा थुंगना वेंटिलेटर लैहननबगी दमकता हक्सेल अमसुंग याइफा युम्बाल मंत्रणालयना राज्य अमसुंग यूनियन टेरिटरी सिंगदा पीननबा हाइजरकपना युमफम ओइरदुना केंद्रगी थाकता वेंटिलेटर लैननबा याथंग पिखरे हाइरिबा वेंटिलेटर सिंग असि सिजनबगी मतंगदा राज्य सिंगदा पाक सन्ना ट्रेनिंग कया पिखरे अमसुंग डॉक्टर लिसिंग 15 अमसुंग पैरामेडिकल थोमी सिंगदा ट्रेनिंग पिखरे ngarang poinugi chaicha tarani thoini panba yaifharaba yumsakation mita sonai jora kulgi khetrimayum hari kumar maitai gi sangaida ibudau chingu chingjal naral panganba amasung ibendo laisang kombi ani gi irat thoni thoram pangthokhibaga loinana malem gi apunba maitai lining loop gi luching pural oja khuman chawba maitai gi lamjing makhada miyoi kharasu ipanat ipunat maitai ekhoi gi inat lining da hanjilakpagi wasak pare hanbagi thoram amasu pangthokhi The Cultural Forum Manipur na silangduna ngarang jumsakation numit ki numidang wairam pung mga taba matamda lub asigi live member Maisnam Bhagat na iba apai ba tanggoy koba sairingi lairik ama phongdokpagi thorom ama Hotel Kalpa Ulubari Guwahati da pangthokre thorom asida Manipur University gi ikai khumnazaraba Professor Rajen Toijambana athoiba lengbirakpa Professor Huirem Bihari Singha President The Cultural Forum Manipur na thorom mapu oiki amasung Sri Naurem Amuyaima Sahitya Bhushan Assam Manipuri Sahitya Parishad Kamrup Masagi Hanagi President na Lairiki Maramda Wangangki Silchar Rongpur da laiba Honorary Subedar Major AEC Ningthaujam Dojo Masagi Anaba Manamaram Oiraga December gi tang 13 laibak pokpa numita laikhidre laikhidaba matamda masagi chahi 69 sukre Laikhidraba Ningthaujam Dojona hinglingai matamda lamdam asigi samaj ki chakwa thorum kayada saruk yaduna lakhi mahangna thabakta ki potharaba matungda matam sangna Silchar Collegiate School gi librarian oirami Barak Valley Ex Servicemen Welfare Association gi Vice President oirami punsi gi aroiba mikup phawba Barak Tampak ki tongan malup kaya husamna duna chakwa thorum kayada miyam gi seba tawbirami Manipuri Youth Front of Assam Maipa Amadi Rural Education Development Institute Ready na silangduna Taruk Shuba Ningol Chakoba Celebration Kamranga Part 1 Kasarda ngarang pangthokre Thauramda President oina Thangjam Projen Chief Guest oina Chandrakola Devi Kamranga GP President Guest of Honor oina Ima Sanathoi Devi President Ampal Sangeeta Begum President Assam Manipuri Muslim Mairapai Bisangsa Rehan Uddin VP AMMYF Eden Thermar Women's Activist Sera Mehrajit Secretary Reddy NGO Amasung Laina Chirune Chingbam Yoisina Dais Tapamki Chief Guest na Maira Chukatuna Thorom Haudoklaba Matungda Sera Mehrajitna Ningol Chakoba Pangthokliba Sigi Matangda Miyamda Thambiki Rehan Uddin Haikibada Meitei Amasung Meitei Pangalgi Nungsi Mari Chethanbada Ningol Chakobagi Thorom Asinasu Henna Nungsiba Hengalali Haiki Chief Guest Chandrakola na haikibada tongan ba phurup yauna pangthokliba si yamna phajaba chakoba amani aikoi punna nungsi chanana hingminana ba honamina si haiki thauronga mari leinana S Pradeep Singha Uttam Sharma Premjit Singha Sukesini Singha
asinachingba miyoisingna wangangki tharomgi president Thangjam Brojenna thauram mapugi warol piraba matungda mifam loisinki matungda Silchar Private Hospital da masagi anaba amana maram oiraga laikhidraba social activist Ningthaujam Dhojogi thawaina Lairamlenda ingna chingna leirunaba minute ama tumina leptuna thonijaki Miyam punna chaklen chaminaraba matungda maipagi volunteer singna ningol singbu khudol pot piduna ikai khumnaki matam 20 data okay 19 da leki asigi taruk suba ningol chakuba celebration asigi mifam ko diba ko yamba maipagi president Khomjinba Pao chief guest on electing biribi koi kamanga GP ki president biribi koi chema ina koi libre ro ja singna ko thara pungdok charga sahi guding ekoi na pangtok puja handak se kitang thengre koi December masi tam na koi sahi guding ba koi November gi ningon chakoba hek loi ba hafta amanung koi pangthoi ado handak se koi karuna gi sina yang kan National Mathematics Day gamari lenana Class 8, 9 amasung 10 da tamliba Manipuri mahiroi singtagi oiba quiz pangthokadori Like-minded people forum kasarga kusam naraga lakliba December gi tang 12 da National Mathematics Day gamari lenana numit asigi numidang pung 9 tabada General Mathematics ki oiba quiz ama silangli Class 8, Class 9 amasung 10 da tamliba mahiroi singna saruk yaba yagani Class kudingi First, second amasung third mana amasung Manipuri medium gi mahiroi singi damaktasu akhanaba mana thamli Barak Valley gi Manipuri mahiroi sing tamak hairiba quiz asida saruk yaba yagani hairi saruk yagadaba singna December gi tang 13 natraga masigi mamangda isa gi ming apokpa gi ming leifam school gi oza gi makok natraga oza ama gi mobile number aduga passport size photo amaga mobile number 7002690924 da thabirakadabani numida sigi numidang pung 9 da NMD quiz kauba WhatsApp group da question upload tawrakani minute kun manga gi manungda multiple choice question kun gi pakhum khunggodabani numidang pung 9 gi minute kun 9 gi pamangda pakhum chebang 7002690924 number asida WhatsApp tawrakadabani hairi Sahitya Academy New Delhi ga Integrity Organizing Club SIOC amasung Nilakuthi Gram Panchayat kaloinana Gram Lok ama Imphal East ki Mongjam Khungang gi Community Hall da December gi tang 13 lepak pokpa numita pangthokre Saireng pakhiba singdi Takhelemam Kalpataru Sagolsem Raghumani Waikhom Ronibala Sagolsem Bidyarani Waikhom Rosni amasung Ngangbam Malem Ganbini Manipuri Language Advisory Board Sahitya Academy ki member Dr. Koijam Santibalana welcome address amasung introductory note pikhi Manipuri Language Advisory Board Sahitya Academy ki convener Nongmaithem Kiran Kumar Nawaroisin pikhi Literary Society ki hanagi president Prahlad Sharma Liberal College ki Manipuri Department ki head Dr. Chandrakala Academy Awardee Beryl Thanga Malim Ai Kol ki president Mohendra Waikhom amasung Secretary Yumnam Manimohon amasung Ima Khol ki President Dr. Rajkumar Gunachandra Nachingba Miyoi Singh Sarukyaki Jiribam ki Kadam Talada Leiba Jiri College ki Gate Mamangda Jiri College Students Union JCSU na Silangduna Wakat Mipam Phamkre Jiri College Students Union na Mamangda Oja transfer tawbagi matangda ngasi phawba Oja mahut pibidaba masigi mathakta memorandum Pisin kiba laikre amadi thasi ki tang mapandasu press note thokiba lairabasu laingak na ngasi phawbada tabidana lairi wakat mipam asida Jiri College ki mahiroi singna Jiri College dagi oja lauthok piganu government na Jiri College nungsibiu athuba matamda oja mahut pibirako haibana chingba kholaw lauki masigi matangda Jiri College Students Union gi General Secretary W Surjit Singh na asumna hai Ani a block tinjala powder Mari Lenabo authority amadi government na tabidana laibasi Mari Singbu Mahalasi habagi matagum government na tumina lesson basi labak thibani education sector da amadi political da khudong sab lobi ganu tapi de miba oza later gadi matokaram na like tangani administration block makata na dum tinjang higani oza transfer thabirak ti fawa amadi oza transfer adu kakti fawa lepaleten khongjang jangsingi gani Apunba Jiriba Maira Paibi AJMP gi office ta
All Manipur Women's Voluntary Association ki Head Office ki President Y Kunjarani na mifam pu oiduna Association asigi Jiribam branch ki anoba Executive Member kunma thoina saba Executive Member sing khankre mifam aduda amuko ajuka amadi AJMP ki luchingbi singsu saru yaki nauna khalaba Association asigi Jiribam branch ki member sing adudi President oina A Rasia Chanu Vice President L Kanglei Tombi amadi TH Priya General Secretary da PH Sarika Assistant General Secretary da A Dibya Finance Secretary da A Loya Lembi amadi Publicity Secretary da KH Sainikana Chingba Singh Khanki Assam dangarang miyo chamaga kuntramato gi masada COVID positive oiba thengnakre positive oiba gi chang chada 0.3 ama oiri Assam dangarang raichada sida miyo ani laikidabaga loinana laikidabagi apunba masing lising taruk chamaga kuntrataret sukre Manipur gi haksel loising na thokpa pau matungina miyo kun gi masada ngarang COVID-19 positive oiba thengnakre laichada sida ngarang miyo ama laikidabaga loinana laikidabagi apunba masing Lising amaga chamapan marfutra humdoi sukre Aroibada maruiba pau amukhanna COVID-19 laisada sigi damakta tangai fadana laibak sinba tungbada ventilator lehenana bakhangan kre Ibudo ibendo irat thoni thoram amasung wasak parei hanbagi thoram pangthokre Apai batangoi koba sairengi lairik ama pangthokpagi thoram Guwahati da pangthokre Samas ki chakwa thorang kayada saruk yaramba silchar rongpur da laiba honorary subedar major ningthaujam dhojol laikidre Maipha amadi ready na silangduna kasar kamranga part 1 da taruk suba ningol chakoba celebration pangthokre National Mathematics Day gamari lenana class 8 9 amasung 10 da tamliba manipuri mahiroi singtagi oiba quiz pangthokadori Sahitya Academy New Delhi ga kusamna duna Imphal East ki Mongjam Khungangda Gram Lok pangthokre Jiribam ki kadam talada leba Jiri College ki gate mamangda wakat mipam chathakre amasung Assam da miyo chamaga kuntramathoi gi masada COVID ki anoba case thengnakre positive oiba gi chang chada 0.3 ama oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare